Sir, sumdꯧꯕꯅꯦ. Ngarang ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯔꯨꯕ ꯔꯘꯨ ꯍꯥꯏꯕ ꯃꯤꯁꯛꯇꯣ ꯃꯥꯁꯦ ꯕꯤꯄꯤꯁꯨ ꯈꯔ ꯂꯩꯕꯖꯥꯠꯅꯤ. ꯑꯗꯨꯗ ꯕꯤꯄꯤ ꯒꯨꯂꯤꯁꯦ ꯆꯥꯍꯧꯗ꯭ꯔꯒꯗꯤ ꯄꯇꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯒꯨꯂꯤꯁꯦ ꯑꯝꯇ ꯀꯩꯅꯣ ꯇꯧꯅꯅꯕꯅ ꯏꯕꯦꯝꯃꯁꯤꯅ ꯒꯨꯂꯤ ꯊꯤꯟꯕ ꯂꯥꯛꯄꯅꯦ. ꯑꯗꯣ ꯌꯥꯔꯒꯗꯤ ꯁꯥꯔ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯅꯪꯅ ꯃꯐꯝꯁꯤꯗ ꯃꯤ ꯄꯨꯁꯤꯜꯂꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯋꯥ ꯂꯣꯏꯁꯤꯜꯂꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯐꯝꯁꯤꯗ ꯑꯔꯨꯕ ꯐꯥꯏꯟ ꯆꯦ ꯆꯥꯡ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯁꯣꯔꯤ ꯁꯥꯔ, ꯁꯣꯔꯤ ꯁꯥꯔ, ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯣꯏ ꯁꯥꯔ, ꯑꯗꯨꯇꯗꯤ ꯇꯧꯕꯤꯒꯅꯨ ꯁꯥꯔ. ꯊꯣꯝꯕ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦꯁꯦ. ꯆꯦ ꯃꯠꯇꯗ ꯑꯃ ꯃꯥꯡꯕꯒꯤꯁꯨꯅꯦ ꯊꯕꯛꯇꯒꯤ ꯄꯣꯊꯥꯗꯣꯔꯤꯕꯅꯤ, ꯅꯠꯇ꯭ꯔꯒꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯦꯕꯥꯛ ꯐꯥꯛꯀꯗꯣꯔꯤꯕꯅꯤ ꯂꯥꯟꯅ ꯀꯣ. ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ. ꯁꯥꯔ, ꯑꯩꯈꯣꯏꯕꯨꯁꯨ ꯌꯥꯝꯅ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨꯗ. ꯌꯥꯗꯗꯧꯕꯅꯤ ꯁꯥꯔ. ꯁꯥꯔꯒꯤꯁꯨ ꯀꯩꯅꯣ ꯆꯥ ꯊꯛꯅꯕ ꯈꯔ ꯇꯧꯖꯔꯝꯒꯦ ꯁꯥꯔ. ꯀꯩꯅꯣ ꯍꯥꯏꯁꯦ? ꯀꯩꯅꯣ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯁꯦ ꯀꯩꯅꯣ? ꯀꯩꯅꯣ ꯈꯔ ꯇꯧꯔꯝꯒꯦ ꯀꯥꯏꯗꯤ ꯀꯩꯅꯣꯕ? ꯀꯩꯅꯣ ꯁꯥꯔ? ꯁꯥꯔ ꯑꯗꯨ ꯐꯥꯎꯕ ꯈꯪꯗ꯭ꯔꯣ? ꯑꯣꯐꯤꯁꯥꯔ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯒ ꯑꯗꯨ ꯐꯥꯎꯕ ꯈꯪꯗꯕ? ꯑꯇꯩ ꯅꯠꯇꯦꯗ ꯁꯥꯔ. ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯁꯥꯔꯒꯤ ꯆꯥ ꯊꯛꯅꯕ ꯈꯣꯠꯅꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯇꯧꯖꯔꯝꯒꯦ ꯍꯥꯏꯕꯅꯤ ꯁꯥꯔ. ꯉꯥꯏꯈꯣꯅꯦ. ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯟꯒꯦ ꯅꯪꯅ? ꯑꯩꯁꯦ ꯀꯔꯝꯕ ꯃꯤ ꯑꯣꯏꯅ ꯎꯒꯦꯕ ꯅꯪꯒꯤ ꯃꯤꯠꯇ? ꯅꯪ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯒꯦ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯃꯤꯔꯣꯏꯁꯦ? ꯍꯣꯏ, ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃꯣꯠꯄ ꯁꯦꯜꯗꯣ ꯆꯥꯔꯒ ꯍꯤꯡꯒꯗꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯠꯇꯦ, ꯈꯪꯕ꯭ꯔꯥ? ꯑꯗꯨꯒꯅꯦ, ꯅꯪ ꯅꯨꯄꯤꯅꯤ. ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯔ ꯂꯦꯝꯕ ꯇꯝꯃꯨꯅꯦ. ꯋꯥ ꯉꯥꯡꯕꯗ ꯅꯥꯔꯩꯒꯥꯗꯣ ꯀꯣꯟꯖꯜꯂꯤꯗꯣ ꯑꯩꯅ ꯇꯦꯊꯔꯅꯤ ꯁꯤꯔꯣ? ꯍꯣꯏ, ꯅꯨꯄꯤ ꯑꯉꯥꯡꯅ ꯃꯔꯩ ꯀꯣꯜꯂꯒ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯇꯦꯊꯒꯗꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦ ꯀꯣ. ꯅꯨꯄꯤ ꯅꯈꯣꯏꯅꯅꯦ ꯍꯦꯡꯉꯥꯒ ꯇꯧꯔꯒ ꯅꯥꯔꯩꯒ ꯀꯣꯟꯗꯅ ꯉꯥꯡꯉꯒ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯁꯨꯝꯒꯅꯤ, ꯂꯣꯏꯅꯃꯛ ꯄꯪꯊꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ. ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯪꯊꯕ ꯅꯠꯇꯦꯅꯦ. ꯌꯥꯗꯕ ꯃꯤꯗꯗꯤ ꯇꯧꯅꯨꯀꯣ, ꯈꯨꯄꯥꯛ ꯆꯥꯒꯅꯤ ꯏꯕꯦꯝꯃ ꯀꯣ. ꯄꯩꯁꯥꯅꯅꯦ ꯃꯤ ꯂꯩꯕ ꯌꯥꯗꯕ ꯃꯤꯁꯨ ꯂꯩꯕꯅꯤꯀꯣ. ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯩꯁా ꯄꯥꯏꯔꯦꯅ ꯃꯨꯛꯎꯅꯨ. ꯃꯨꯛꯃꯜꯂꯁꯨꯅꯦ ꯇꯦꯛꯄꯅꯤ ꯀꯣ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯌꯥꯝ ꯏꯀꯥꯏꯌꯦ. ꯌꯥꯒꯗ꯭ꯔꯥꯅ ꯇꯧꯔꯨꯕꯅꯦ. ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯑꯁꯤꯒꯨꯝꯕ ꯄꯨꯂꯤꯁ ꯂꯩꯔꯝꯒꯅꯤꯗꯤ? ꯏꯕꯦꯝꯃ, ꯃꯊꯪꯗꯤꯅꯦ ꯈꯪꯖꯜꯂꯣ, ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯗꯕ ꯄꯨꯂꯤꯁꯁꯨ ꯂꯩꯕꯅꯤ ꯀꯣ. ꯐꯔꯦ, ꯁꯤꯅ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ. ꯅꯪ ꯕꯤꯄꯤ ꯒꯨꯂꯤ ꯄꯤꯕ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯂꯥꯛꯑꯣ, ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯑꯣ. ꯑꯗꯨꯒ ꯒꯨꯂꯤ ꯄꯤꯕ ꯂꯣꯏꯕꯒ ꯅꯪ ꯊꯨꯅ ꯆꯠꯈꯤꯒꯗꯕꯅꯤ. ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦꯀೋ. ꯃꯔꯝꯗꯤꯅꯦ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯒ ꯅꯈꯣꯏꯒ ꯎꯅꯍꯟꯕ ꯌꯥꯗꯦ. ꯃꯁꯦ ꯅꯤꯌꯣꯝꯅꯤ. ꯇꯉꯥꯏ ꯐꯗꯕ ꯒꯨꯂꯤ ꯄꯤꯒꯦ ꯍꯥꯏꯕꯗꯨꯒꯤꯅꯦ ꯑꯩꯅ ꯑꯌꯥꯕ ꯄꯤꯕꯅꯤ ꯀꯣ. ꯑꯩꯒꯤ ꯃꯥꯡꯗ ꯄꯤꯒꯗꯕꯅꯤ, ꯑꯗꯨꯒ ꯊꯨꯅ ꯃꯐꯝꯗꯣ ꯊꯥꯗꯣꯛꯑꯒ ꯆꯠꯀꯗꯕꯅꯤ. ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯗꯦ. ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯒꯨꯂꯤꯁꯨ ꯌꯥꯎꯔꯛꯇꯦ. ꯑꯩꯗꯤ ꯉꯁꯤ ꯆꯣꯞꯄꯣ ꯍꯥꯏꯅ ꯇꯝꯕ ꯃꯥꯅꯦ. ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯑꯩꯕꯨ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥꯅꯦ? ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯥꯏꯔꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯡꯅꯈ꯭ꯔꯅꯤ ꯑꯩꯁꯦ. ꯑꯩ ꯑꯃꯨꯛ ꯆꯦꯟꯅꯔꯛꯇꯅꯅꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯈꯣꯏ ꯁꯥꯔꯁꯤꯒꯤ ꯃꯤꯍꯨꯟ ꯑꯁꯤꯒꯅꯦ ꯑꯩ ꯑꯃꯨꯛ ꯊꯕꯛ ꯇꯠꯇꯅꯕ. ꯑꯩꯁꯦ ꯑꯣꯟꯊꯣꯛꯄꯅꯤ. ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯊꯤꯈ꯭ꯔꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯤꯅ ꯀꯤꯅꯈ꯭ꯔꯕꯁꯤꯗ ꯃꯥꯅꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯧꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅꯒ. ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪꯗ ꯀꯣꯛꯆꯥꯎꯕꯤꯒꯁꯦ ꯀꯥꯏꯗ. ꯑꯩꯗꯤ ꯃꯉꯛ ꯁꯝꯒꯗꯣ ꯄꯥꯏꯔꯒ ꯏꯟꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯄꯥꯈꯠꯂꯝꯃꯤꯅꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ. ꯑꯣꯟꯊꯣꯛꯄ ꯗꯁꯥꯅꯤꯗꯀꯣ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯒꯨꯂꯤ ꯄꯤꯕꯅꯦꯅ ꯆꯪꯈ꯭ꯔꯤꯁꯦ ꯒꯨꯂꯤꯁꯨ ꯌꯥꯎꯔꯝꯃꯣꯏꯅꯦ. ꯒꯨꯂꯤ ꯄꯤꯌꯣ ꯈꯣꯠꯂꯣ ꯑꯩꯅ ꯍꯥꯏꯕꯅꯤ ꯀꯥꯏꯅꯒ ꯑꯃꯨꯛ ꯍꯥꯏꯗꯣꯛꯑꯝꯃꯗꯤ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ. ꯊꯕꯛ ꯇꯠꯂꯦꯗꯅ ꯁꯤꯗꯤ. ꯂꯣꯏꯔꯦ. ꯑꯩ ꯂꯣꯏꯔꯦꯕ. ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯦ.
Kay upainone aino hojik tawdoisibo as ai loire dai as ai mathaga se ai am sai dai as loire ai dai Sa thoi ima wa hangi se seng na kumugo Ragu hairiba nupa se isa thoi ga mamangda nungai na kidabaga leibro Ima nungai na kidabadi leiti ado nawai manya skun halakpada ma se nongmamadi lambida leirame yu ngaroga Aduda naubaga khara onjinaraga chinta paudana-badi thoki aduna tana atopadi nungainadaba kaim leiti ima aduga imadadi haidaba adu kamaina chinta paudana reino kari wahaudaginoba maramdi kaishu leiba maram natte da ima ragudana aingonda kaurakpa aduda naubana aigi mahut silaga kaka kai haigena khumuba aduda ragudana Nangona nate nache sidane na hayakpa aduda nawbana isine nawne chapmanai chechena khangba makai aina loina khangena hayruba adumaya tawraga wahaudo oigibani kaishu leiba maramgidi natema adumaina khara ngangnaraga adum halai kaishu akaiba ngangnagiba khuthanagiba kem leiba nate adu hainabagi sumaina tawrakadabadi mande Aina khanbada kanagumba kharagi khut yauromgadra haina jingne Thoi amabu oire hojikdine yamna chekshingadabane matamse yamna phatre ado masakangdaba minane tawrakpa thaba khodimak nang amata yaba yade ko asapot pirakpa oigera amma tawrakpa oigera amata yaba yade yamna chekshina leisi ko Thoi kaisumta khanjaluranu se aikhoyane landa laludraga lore Aranba mahaktugidi isona soitna dandi pigani landaba misaktugidi ne isor leibane isona sanbibane yam ka henasu khanjalurana isagi damaktane imana hingi base imana hingi ngai dane isagi matuna ma sokpa yapontida ima nangse yamna nungshi top topa magunama yaubudamna tawe ima Kanano ada police amaga lakminari sibu itay manatrane manida o ay lagthoknabagi police ta hainaba soidna lakpa oirangani police sisu itay mananekpa soidna oirangani yamna tedana uyeba aina jail dagi thoklaga kaidoba ngambagi haibado namit thina yeng Ibu sawa nangin na yumdo aina ngamdraba ut olanba ai ragu na tredan itema ai somda leye somda itema laise yamna fore ai itema lakwa ngai badane wabna loirabane adu police ragu nangine karandom da purakino ai galami na yo police yamna sathi bane haba Nangonda bibi guli pibla ini haraga ai mafam jida changai ne nangi karando torokino khomda kaino ai jibo itemaga yanaraga lakpa nataba ai di somda itemaga yanaraga lakpani na wakan ga se nungairi aduga kadai dagino ragu asigi police officer se asini mayanga manade paisanaga yabazana te yamna sathiyaba nang batumilay ko Ibema guli pizza baloi dribra loiragadi chanaba tawrsi yamna kuina lebyade wari saba yade wahang pahong tawdriba mi amaga wari watai saba yade onsinaraga mase niyomni yaragadi thoknaba tawro tanja sidane kanagi telephone khangde mulai pelabani da hais san samadi phangise telephone la haraga sarja kopuk tabiade aita kokthogi gidamta sar gi telephone ama lawe yargadi sar namta paibigadra arubugi mali sar ngai haki mamangda singjamai da bom pokai haibani ne adugi pau pirakpa oi bazala fare ta thomba nang ibemase amta yengam ai telephone do amta pairuge phani sar ai jingjeromge ibema sarje chatkringai sidane nangna haigedaba wado sasat hayawro yamna kuibadi yaroi ko
ꯑꯩꯈꯣꯏꯒꯤ ꯁꯥꯔꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯃꯤ ꯌꯦꯡꯒꯦꯀꯣ ꯅꯪꯅ ꯍꯥꯏꯗꯧ ꯋꯥꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯝꯃꯣ ꯑꯗꯨꯒ ꯂꯣꯏꯁꯟꯅꯕ ꯇꯧꯔꯣ ꯍꯣꯏ ꯁꯥꯔ ꯌꯥꯅꯤ ꯑꯩ ꯃꯇꯝ ꯀꯨꯏꯅ ꯂꯧꯖꯔꯣꯏꯗ ꯍꯣꯏ ꯂꯣꯏꯁꯟꯅꯕ ꯇꯧꯔꯛꯑꯒꯦ ꯏꯇꯦꯃ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯖꯦꯜꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯂꯧꯊꯣꯛꯅꯕ ꯇꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯑꯩꯁꯨ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯑꯒꯅꯦ ꯏꯇꯦꯃꯁꯨ ꯄꯨꯟꯅ ꯗꯁꯥ ꯇꯥꯃꯤꯟꯅꯕ ꯇꯥꯕ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯏꯇꯦꯃ ꯖꯦꯜꯁꯤꯗꯒꯤꯅꯦ ꯈꯔ ꯊꯨꯅ ꯂꯧꯊꯣꯛꯅꯕ ꯁꯤꯜꯂꯣ ꯅꯠꯇ꯭ꯔꯒꯗꯤ ꯔꯘꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯍꯧꯖꯤꯛꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯍꯥꯏꯗꯣꯔꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯛꯀꯅꯤ ꯑꯩꯅꯅꯦ ꯖꯦꯜꯗꯒꯤ ꯂꯧꯊꯣꯛꯅꯕ ꯈꯔ ꯊꯨꯅ ꯁꯤꯜꯂꯛꯑꯒꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯐꯔꯦ ꯏꯇꯦꯃ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯦ ꯍꯣꯔꯦꯟ ꯃꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕ ꯃꯇꯝꯗ ꯐꯨꯕ ꯆꯩꯕ ꯇꯧꯔꯛꯀꯅꯤ ꯑꯩ ꯋꯥꯔꯁꯨ ꯋꯥꯅꯅꯦ ꯈꯥꯡꯉꯒꯅꯦ ꯍꯥꯏꯗꯣꯔꯛꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯇꯦꯃꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯁꯦ ꯖꯦꯜꯗꯒꯤ ꯂꯧꯊꯣꯛꯄꯤꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯏꯇꯦꯃ ꯑꯩ ꯑꯁꯦꯡ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯀꯅꯤ ꯐꯔꯦ ꯏꯇꯦꯃ ꯏꯇꯦꯃꯁꯨ ꯉꯝꯅꯅꯕ ꯍꯣꯠꯅꯕꯤꯔꯣ ꯔꯘꯨ ꯌꯥꯔꯤꯁꯦ ꯅꯪ ꯋꯥꯔꯁꯨ ꯋꯥꯅꯅꯦ ꯈꯖꯤꯛꯇꯪ ꯈꯥꯡꯉꯣ ꯏꯇꯦꯃꯅ ꯐꯅꯕ ꯂꯣꯏꯅ ꯇꯧꯔꯛꯑꯒꯦ ꯑꯩꯁꯨ ꯇꯥꯟꯅꯕ ꯌꯥꯕ ꯈꯔ ꯇꯥꯟꯅꯔꯒꯦ ꯑꯗꯣ ꯅꯪ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯑꯁꯦꯡꯕꯗꯣ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒꯦ ꯑꯩ ꯉꯝꯅꯅꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗꯅꯦ ꯅꯪꯕꯨ ꯖꯦꯜꯗꯒꯤ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯣ ꯔꯘꯨ ꯅꯪ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯍꯣꯏ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯂꯣꯏꯔꯕ꯭ꯔꯥ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯒꯗꯤꯅꯦ ꯈꯔ ꯊꯨꯅ ꯆꯠꯂꯧꯔꯣ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯐꯔꯛ ꯃꯩꯇꯥ ꯇꯥꯟꯅꯔꯅꯤ ꯂꯣꯏꯔꯗꯤ ꯏꯕꯦꯝꯃ ꯊꯣꯛꯅꯕ ꯇꯧꯔꯁꯤꯀꯣ ꯁꯥꯔ ꯋꯥꯔꯤ ꯁꯥꯕꯕꯨꯗꯤ ꯂꯣꯏꯖꯔꯦ ꯑꯗꯨꯗ ꯑꯩꯁꯦ ꯁꯥꯔꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯅꯤꯡꯕ ꯌꯥꯔꯒꯗꯤ ꯁꯥꯔ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯔꯨꯁꯤꯔꯥ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯕꯦꯝꯃ ꯁꯤꯗ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯑꯩꯁꯦ ꯊꯕꯛꯁꯨ ꯈꯔ ꯂꯩꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅꯅꯤꯅꯦ ꯁꯥꯔ ꯑꯩ ꯁꯥꯔꯗ ꯂꯨꯄꯥ ꯂꯥꯛ 2 ꯍꯥꯟꯅ ꯄꯤꯖꯔꯒꯦ ꯑꯗꯣ ꯑꯀꯨꯞꯄ ꯃꯔꯣꯟꯁꯦ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯁꯥꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯃꯐꯝꯁꯤꯗꯗꯤ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯤꯌꯦ ꯁꯥꯔ ꯀꯩꯅꯣ ꯍꯥꯏꯁꯦ ꯂꯨꯄꯥ ꯂꯥꯛ 2 ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯂꯨꯄꯥ ꯂꯥꯛ 2 ꯍꯥꯟꯅ ꯄꯤꯗꯣꯏꯕ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯣ ꯐꯔꯦ ꯀꯨꯏꯕꯗꯤ ꯌꯥꯗꯦꯀꯣ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯁꯥꯔꯨꯔꯁꯦ ꯂꯥꯛꯑꯣ ꯁꯥꯔ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨꯀꯣ ꯋꯥꯔꯤꯁꯦ ꯄꯣꯏꯟꯗ ꯍꯦꯛꯇ ꯂꯥꯛꯆꯔꯒꯦ ꯀꯣꯏꯊꯣꯛꯇꯕꯤꯗ ꯌꯥꯔꯒꯗꯤꯅꯦ ꯁꯥꯔꯅ ꯔꯘꯨꯗꯣ ꯊꯥꯗꯣꯛꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯣꯕ ꯑꯆꯪꯕ ꯁꯦꯜ ꯃꯈꯩ ꯑꯩ ꯂꯣꯏꯅ ꯄꯨꯊꯣꯛꯆꯒꯦꯕ ꯁꯥꯔ ꯔꯘꯨꯗꯣ ꯊꯥꯗꯣꯛꯇ꯭ꯔꯒꯗꯤ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯦꯕ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯧꯔꯦꯕ ꯀꯔꯤ ꯋꯥꯅꯣꯗ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯆꯨꯝꯅ ꯃꯇꯦꯡ ꯄꯥꯡꯉꯨ ꯈꯣꯠꯂꯨ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯕꯗꯨꯗꯤ ꯁꯤꯕꯨꯛꯇ ꯀꯔꯥꯏꯅꯣ ꯍꯥꯏꯕꯕꯨ ꯍꯨꯔꯥꯟꯕ ꯃꯤ ꯍꯥꯠꯀꯦ ꯇꯧꯕ ꯅꯨꯄꯥꯗꯨꯕу ꯍꯦꯛꯇ ꯊꯥꯗꯣꯛꯎ ꯍꯥꯏꯕꯗꯨꯗꯤ ꯏꯕꯦꯝꯃ ꯑꯗꯨꯃꯗꯤ ꯀꯌꯥ ꯎꯄꯥꯏ ꯂꯩꯗꯧ ꯃꯥꯟꯗꯦꯅꯦ ꯁꯥꯔ ꯑꯩꯒꯤꯁꯦ ꯌꯥꯔꯒꯗꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨꯕ ꯀꯩꯒꯨꯝꯕ ꯃꯁꯤꯅ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯕꯗꯤ ꯁꯥꯔ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯁꯥꯔ ꯑꯩ ꯏꯀꯥꯏꯕ ꯆꯨꯞꯄ ꯅꯪꯒꯅꯤꯌꯦ ꯁꯥꯔ ꯑꯩ ꯂꯨꯄꯥ ꯂꯥꯛ 1 ꯍꯥꯞꯆꯔꯒ 3 ꯄꯤꯖꯔꯒꯦ ꯁꯥꯔ ꯑꯝꯇꯗꯤ ꯌꯥꯕꯤꯌꯨꯕ ꯑꯆꯧ ꯑꯁꯥꯡ ꯀꯌꯥꯅ ꯗ꯭ꯔꯒ ꯑꯗꯒꯤ नंबर 4 ꯂꯂꯣꯜꯂꯒ ꯄꯩꯁా ꯃꯌꯥꯝ ꯇꯥꯟꯕꯗꯤ ꯌꯥꯕ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯈꯛ ꯇꯧꯕꯗꯤ ꯀꯔꯤ ꯀꯥꯏ ꯑꯩ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯄꯩꯁꯥꯅ ꯄꯩꯁꯥ ꯆꯤꯟꯕꯒ ꯍꯦꯔꯥ ꯂꯥꯏꯕꯛ ꯌꯦꯡꯉꯒꯦꯗ ꯐꯔꯦ ꯏꯕꯦꯝꯃ ꯑꯗꯨꯗꯤꯅꯦ ꯅꯪꯁꯨ ꯄꯩꯁꯥꯗꯣ ꯁꯣꯏꯗꯅꯕ ꯇꯧꯔꯣ ꯅꯪꯅ ꯄꯩꯁꯥꯗꯣ ꯄꯤꯔꯛꯄꯒꯤ ꯃꯇꯨꯡ 이나 ꯊꯕꯛꯇꯣ ꯇꯧꯒꯗꯧꯔꯤꯕꯅꯤ ꯁꯤꯒꯤ ꯋꯥꯁꯦ ꯅꯥꯀꯣꯡ 2 ꯁꯣꯟꯕꯗꯤ ꯌꯥꯗꯦꯀꯣ ꯀꯩꯒꯨꯝꯕ ꯅꯥꯀꯣꯡ 2 ꯁꯨꯔꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯄꯨꯂꯞ ꯆꯦꯟꯊꯒꯗꯧꯔꯤꯕꯅꯤ ꯑꯩꯗ ꯅꯠꯇꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯁꯤꯁꯨ ꯆꯦꯟꯊꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯀꯣ ꯐꯔꯦ
ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ ꯅꯪꯁꯨ ꯍꯜꯂꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯣ ꯌꯥꯔꯒꯗꯤ ꯄꯩꯁꯥꯗꯣ ꯈꯔ ꯍꯥꯟꯅ ꯄꯤꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯍꯣꯠꯅꯔꯒꯦ ꯑꯦ ꯑꯥꯗꯒꯤꯁꯤꯕꯨ ꯃꯃꯥ ꯅꯠꯇ꯭ꯔꯥꯅꯦ ꯃꯥꯅꯤꯗ ꯃꯥꯗꯤ ꯉꯁꯥꯏ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤꯅꯦ ꯀꯩꯗꯧꯕ ꯂꯥꯛꯏꯕꯖꯥꯠꯅꯣ 누빠 아마 와리 사리시나 폴리스 나트라 마네 폴리스네 폴리스 아시가 그리 와리부 사리바 그리 마람기 하이스 그이도바가 야오부자노 아이부 굼타라가 항오시라네 마마세 아이나 징나바 마 파우레 아이 가리다기 굼타라 로이게 굼타다나 이행라게 마이 마옹세 Sir, fare dudi. Aishu yum da hanna batawrage. Sir gi number se horen phone da save tawjarage. Adudi horen phone da pau phongnarse sir. Aishu yum da paisa do amta arrange tawrki. Fare bema. Hello. Aishu ne changkhrage. Ado paisa adudi soinu ko. Nangna soidrodi aishu thabak to soiroi doini. Fare. Aishu amuk changkhrage ko. Haima, adagise tamo natro mane as aidi kamai tawni side aingonda ni mane yengaga lermi se as aidi kamai tawni ai de kai khumni side